Ukrainian की पोजीशन सिंगदा रशिया ना आर्टिलरी अटैक चामरी चथरखरे यूक्रेन प्रेसिडेंट जेलेंस्की रशिया की फोर्सिंग ना यूक्रेन की पोजीशन सिंगदा आर्टिलरी कापतुना अटैक तौरखरे अमसुंग नोंगपोक थंगबा रीजन अदु खक्तदा ngahan nongmaijing numita attack chamri chatharakhre haina video da wangang ba mada Ukraine ki president Volodymyr Zelensky haike Russia na tha asida kha thangba city Kherson dagi makhoi ki lanmi sing handokre amasung makhoi ki manung dagi khara nongpok thangba Donetsk amasung Luhansk region sing da makhoi ki position sing kangkhara ba thamkhre Donetsk amasung Luhansk region sing ase Donbas haina khangnaba industrial area mane mamang da tawkhibagumna Donetsk region da khwaidagi kanba mawong da lan songnare ising nungsit ki phibam hena sathirakpa maram dagi ngarang attack khara khakta mak chatharabasu laibak thibade Russia na sel kapsilakpa ki chang aduma khwaidagi sathi na wangna lairi haina Ukraine ki president adu na haire Luhansk region da khud thokna na aikhoi tapna manglom da sangsil le numit asigi hawbadagi hawjik phawbada artillery attack chamri rom tawrakhre haina mahak na makha takhe Ukraine President Zelensky na kharom da troops sing na leptana masung yamna wakhal khanthana loi saliba sing adu gi shakti adu thugairakli hai khi adu bu marik chumba sing di pan khide kha thangba Ukraine gi Kherson region da Russian forcing na residential building amada kapsi lakhi hai na ngahan nongmaijing gi athengba da Zelensky gi administration gi deputy head Kirillo Tamosenko na hai khi building adu gi atek akai makha da mi leramba yai emergency servicing na mafam aduda thabak tawri haina telegram messaging app da mahak na haikhe handak amuhan na lausilaba region adugi konung Kherson city hojeksu electricity water natraga heating yauduna leire Ukraine da Moscow gi lanme sing hatkhiba sing bu dandi pina ba Russia na haijarakre mihat pa sing bu achumaran gi bisar tawduna phangpham thokpa maral gi dandi pigada bani haina ngarang Kremlin gi maikei dagi phongdorokre wafam asi hojik sathariba Russia Ukraine ani ge lanfamda Russia gi lanmi singbu war crime gi thawong chathaduna hatkibagi video footage kaya online gi khuthangda thadorokpada ge phongdorokhibane Russia gi lanmi kaya Ukraine da hatkibagi chayol asi gi aroi basarukta social media da thagalakhibane video footage adu da Russia gi lanmi singna kip gi lanmi singda makut thangatuna changjaraba matungda Russian lanmi sing adu bu hatokhibagi video sing thagalakhi haina Moscow na phongdorokle wafam asida Ukraine gi maikhaidagi phongdorokbada makhoi gi lanmi singna prisoner of war khakta bu hatkhe Russia gi lanmi sing surrender tawkhi haibasi aranba wafam ne Russia gi lanmi ayamba nongmai kamna bagi lanfam da sikhiba made prisoner of war sing bu hatkhiba adu khakta ne changjarakpa lanmi sing bu di hatkhiba leite haina kipki maikhaidagi sengdorakle wafam asida Kremlin gi spokesman Dmitry Peskov na paumi singa unaba madahai mahak na phongdokhiba wafam sing adu da singnan ngai oiba wafam amata yaude Russia gi authority sing haktheng na sangsin duna crime thokpham sing adu da thiziluraba matungda phanglakhiba data kaya leire pumna magasi khanglaba matungda mihat pasing adu dandi pifam thoi haina phongdorok pani hai khe mahak na makhata na hai khibada Russia na lan manungda international mechanism na piba framework adu gi manung channa makhoi gi lan chathakhe Russia na tawkhiba thabak khudingmak framework asugi manungda tawkhibane maram aduna changjarak laba Russia gi lanmi singbo Ukraine gi lanmi sing na hathiba dumak war crime ni haina phongdok paga loina na mihat pasing adu dandi pigada bani haina phongdorokre chayola sigi aroi basarukta United Nations ki maike dagi phongdorokhibada social media da thagalakhiba video footage sing adu section na yengba mathau tai video sing adu da Ukraine amadi Russia maike gi oiba lanmi sing na aina yadaba mawongda thabak tawkhibagi khudam pumnamak phangni haiba wafam phongdokhiba laikhrabane Ukraine gi nuclear plant da strike chatharagli ba sige chapchapa thodang launana ba global power country sing da Russia na taksilak le Ukraine gi lanmi sing na Zaporizhia da leriba nuclear plant asida hanna strike chatharagli ba sige chapchapa pa khumpi na ba global power sing gi maike dagi akan mamong da taksilak re ngarang Kremlin dagi thadorok pawaro lamada nuclear power plant asida Ukraine hanna strike chathabagi chapchapa pa khumpi na ba global power country sing da taksilakibani haire hiram asigi matang da kipki maikai dagi de nuclear power station asida makhoina attack tawbagi wafam leite haina phongdorok le Ukraine gi Zaporizhia region da leriba Europe ki khwaidagi chawraba nuclear power plant ase Russia ki control makha da leibane mafam asida hokhiba nongmaijing numita rocket kapsilaktuna attack tawrokhiba nei
thawong adubu United Nations ki maikaidagi akanba mawongda condemn tawrakhibane UN Nuclear Watchdog na phongdorokhibada adugumba makhalgi strike aduna malem pumbagi oina khwaidagi chawba mangan takana ba thodok oigani haina phongdorokhibasu leikhrebane wafam asida Kremlin gi spokesman Dmitry Peskov na paumi singa unaba madahai makhoi na malem pumbagi oiba leibak singi lusingba singda khangan khiba leikhre maruai na Europe ki West country singna akanba ithil pibadagi Ukraine nuclear power plant asida atamna strike chathabani adumoina mag Ukraine gi armed force na nuclear power plant asida strike chathabagi thabak khudaktagi lepkadabani haina Dmitry na paumi singda phongdokhe Dmitry gi paukhumoi na Ukraine gi maikaidagi phongdorokpada nuclear power plant asida atamna sakti leraba artillery cell kaya kapsinduna attack tawribasi Russia na nihai re nakalani gi oibo wafam asida karamba laibakna daita silaugadagi haibagi chapcha bakhangba ngamdri haina Reuters na phongdorokle nuclear plant asida hanna cell kapsinduna strike chathawa sina maram oiduna kumsing 1986 ta oikhiba Chernobyl disaster adugumna Zaporizhia gi akoibada leiba kilometer chamnga na konba mafamsingda sathiba mawongda amangata amade misi mina thokhan haina analyst singna phongdorokle aroibada tabiri bapumnamakpo thagatchare